Lionel Messi na World Cup Manungda Leinaramba Qatar University ki ka museum Oina Thamgadouri. Handaktal oisinkiba World Cup 2022 da Lionel Messi na lusingba Argentina ge team na fangkiba mai pakpa dubu ikai khumnaba utpoi na Argentina sina World Cup Manungda Leinaramba Qatar University ge ka adumag apikpa museum amoina Thamgadouri. Hiram asiga mari lainana Qatar University ge Communication and Public Relation Director Hitmi na phongdokibada Argentina national team gi captain asina Leinaramba ka adu ahongba mata thamdana lehelaga nei loinana residents ki oina sisinaba tawdana visitors singkha ki oina ka asi thamlagani haikhe mahak na makha taraduna Messi gi oiba polam sing ase mahiroi sing amade tungi mirol singi damak legacy ama oiraga nei loinana World Cup aduda Messi na phangkhiba chawba mai pakpa dubu tungi mirol sing na ningsing na hona ba machak ama oiragani haina director aduna makata na phongdokhe panba yabade Qatar University ge room number B201 hairiba ka asida Lionel Messi gi matam kuinage marup amade teammate Sergio Aguero ga punna laiminakhiba nei driver singbu lana uhana bohona ba yaba ngamloi union lamdam asigi miyam gi damak ahingung thil naidana thawai yonduna hona zariba driver singbu Miyam mamangda lana uhana bohonarakpa yabang amloi haina All Manipur Road Transport Driver and Motor Worker Union ki chairwoman haire Union asigi General Secretary Maimom Anil Maitai na khuyak piduna thadorokpa chairwoman hai ngarang paukse singda phongdok nakiba pauda sapamcha jadu manina kumja lisingani ahum marida khulai paiba singi khutagi driver sing kanki haina phongdokiba du kankiba leite hai riba driver sing ase union asigi member sing na Dimapur dagi puthorokpada lambi da Kangpokpi Police Station da mahak Leinaramba khakta nei yadumani na mapan lamdagi mito pusilakpada driver sing da taisinariba si mahak na khudam sangdam puthokpi yu hai re lamhen tuhen ba driver ama ni na mayai ka ba polam pu ba yawram labasu makhoi union asidage tanthokliba nei miyam gi damak thawai khubak ta haptuna thabak tawriba driver sing bu hanthaba mong da uhanba laibak thibani hai re Manipur gumba laikha lambi khaktada miyam gi puksak lambi oiriba state asida miyam gi chana thangnabadage hauraga miyoi bana hingbada changdraba yadraba polam kaya driver sing na thawai khubak ta haplaga pusilagliba nei national highway sing da matam sangna ban blockade tawba matam da driver sing nung naure nongmai marakta miyam gi damag polam sing pusilakhiba kaukthokpam thokte lamhen tuhen ba driver ama ni khakke thawong miyam mangda puthoklaga miyam gi damak thawai khubak ta haptuna Wana zariba driver singbu lana uhana na bohona bade driver union na yabang amloi haina cherola duna makata re aroi bada tabi riba pumnamak pu thagat chare